हंदकी वीक की कार्ड रीडिंग हाइफेटंग येंगसेको लाक्तोरिबा हप्तासे नोमाइजिंग मांगीदोबुदी पोस्ट तौरेको अदो हंदकी नोमाइजिंग निमित्तगी हौरगा मथंगी कइनो सैटरडे फाउबगी सिगी कइनोसे न ब्रेसलेट्स ओइना खल्लोको सिसे ममांगी देना क्रिस्टल खल्लेनको सिसु क्रिस्टल नेको सिसे अखोइना रोज क्वार्ट्स अमा लेरे सिदोको पिंक मचुने लाइट पिंक नेको सिसे सिना ब्लैक टर्मलिन अदुगा सिसिना एमेथिस्ट को अहुम सिगी मनुंग सिदा अमा खल्लासेबको एमेथिस्ट ब्लैक टर्मलिन अदुगा रोज क्वार्ट्स अमागा को 2 3 हाइदी 1 2 3 गी मोड सिदा हाइदी सिगी नुंग मचू से अपाम बोइना खनबीबा हाइ तारे को अमना अमुबने अमना लाइट कइनो अखोगी पर्पल मचूने को अदुगा सिसिना पिंक अवाउबने को सिदागी खनलसे को अदु कार्ड से सिदा लेरे को कार्ड से हाना सफल तौरगा हुम खतंग लौथोसे यामना हाइद लेना को संडे मंडे राशि के का तौबदुदी तौरोइसे को हाइदी अदुदुना हाइदी मंथ की ओना तौराबनिना अदुदोइना तौगे अदु सिसिना इचम चमना हाइदी सोमना अपाम कार्ड दंग ओइना खल्लसेबा जो सिसिमा लेरेना को अदुगा टाइमिंग सो हाइफेटंग येंगसे ngasiदी होजे आइना कइनोमा सुम खनबीरो को आइदा आइना थबक अमा ngairaga leiba sigi थबक से इसे क्रम गांदो होइगदगे होतगदगे हाइना दुमाइना चिंगबो को अदो सिदा आइना लोथोइबो सिदगी अहुम खतंग लोथोपिरसे को आंबा लोथोइसिना सिगी लेरेना को अनि सुबगी सिना एमेथिस्ट की लास्ट की सिना ब्लैक टर्मलिन की को अहुम तैसे लोगन थिंग जनरसे को 1 2 3 दुगा सिदगी मतम गी से को कार्ड से यामदे सिगी से कोई ओरेकल कार्ड से दने कोई करी ngसाई मतम गी कार्ड से मसिंग यामदबगी हाइ तारे को समाने खितंग यामदबसे मै साइना काब काब तोलगा सिदे दु मरक तै सतो सतो थमसे को सिगी क्रिस्टल सिगी मतुंगिना सिसिना सिगी दुगा सिसिना सिगी को सिगी ब्लैक मचुगी नुंग सिगी अदो सिसे मैम लोइना खनबीरे को गातंग मेशला खनगे सु खल्लो के सु काइदे को एक बबत येंग कनो तौरंग साइ हाइदी सुम चेंज तौनियक पसु याविना को हेंग मरक मरक को अदुदुना गातंग खनबीरो सिदा लेरे कार्ड सिंसिना कई लाके हैबदु येंग मिनरसे को सिदा लेरे को अहुम से अहाम बखन बंगैगी हाइपेट येंग मिनरसे मैसेजेस कई लेके हाइ मतम सिदा सिदा को द स्टार आइना कार्ड अम लाए को से कार्ड से येंबदो दुम खितंग दुम नुआइना येंबदो जो हाइदि पॉजिटिव ओइना स्टार्स का मैम थोगा अदो सिसे कई हाइगे हाइ मतम सिदा को हौजिक से सोम से ईश्वरना चांबीबा हाइ तारे को ईश्वरना चांबीबा मागी थौजाल मैम लेबा अदुगा माना ngak सेनबीरी को सोम से अदुगा अमन अम कई हाइगे हाइ कांसिदा अफबा लाप मतम ओइबदो हौजिक से नंगोंदा अफबा नंगी लाइफ ता लाओ हाइ तारे को अदुगा अतै अतै अपॉर्चुनिटीज कुंबसु हाइदि अदुसु लाई को अदो अफबा मतम लाकपा हौरे को हाइदि ईश्वरना नंगोंदा चाले को अहांबा ख्वाइ आइना हौजिक हाइगिबदो को अदुगा वाखन जुंगाइरे को वाखन ओइरो नत्रगा हक्चांग ओइरो को खतंग स्टेबल ओइरमगनी हानगा हाइरुरगदि को अदो हौजिक से अदुम हाइदि यामना नुंगाइ थोकना लेथोकपदि हाइरे को थाइनगा हाइनरुरगदि पुंसी से मयाम अमा लांथोखरे को लांथोखरे हाइरगदि नोंगलै नुंसित हाइरसिने समना हाइरबत को नोंगलै नुंसित के का लांथोखरे को अदुगा हाइदि ngसाइगी खुदोंग थीबा करी क्रा सुम थोखिबा खोतखिबा मयाम अमा लोइगरे सि मयाम जे लोइ लोइसनगरे नंगी ओइना सिसे हौजिक ओइनादि यामना पॉजिटिव ओइबा कार्ड निको अदुगा करियर गिदा कईगिदा हाइरगा सो करियर नत्रगा बिजनेस ता हाइरगा सो यामना पीसफुली थबा इंखांग तोबा ngamniko अदुगा अइना पामियो पोत सो हाइदि फंगबो ओइबदो हाइदि नंगी विश हाइ तारे को नंगी विश फुलफिल ओइबा अदगी नहांगे स्ट्रगल याम तौरगा जो हौजिकति खतंग फगतपा हाइ तारे को नंग स्ट्रगल तौगिबो खोतके मैम दो अदुगी फेस तो हाइ तारे को लोइसल्लएबा जिसे को अदुगा इन्वेस्टमेंट तौबिबदा काइबा केम लेते को अदुगा मिंगोंदा लैखिबा पैसागुंबा लेरगदि को थुना फंगो हाइबसु लेको सिगिसे अदुगा रिलेशनशिप सिदा हाइरगदि रिलेशनशिप तमु हाइरगदि अमु अनोबा होप हाइ तारे को अनोबा होप नुसिनाबा लाकपा अदुमाइना सिदा सुंगाइरे को हाइदि कपल द ब्लेसिंग्स लेबा हाइ तारे को ईश्वरगे अदुगा पुन्ना लैयो हाइना सिदा इंडिकेट तौवे को अदु सिंगल सिंगी ओइना हाइरगदि याम थुना नोइगिदमक्तसु चानबा पार्टनर गुंबा लाकनी को अदो सिसिना कार्ड की मेसेज लेरे को
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯐꯕ ꯃꯇꯝꯅꯦ ꯍꯥꯏꯀꯣ ꯕꯦꯁ ꯇꯥꯏꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯒꯤ ꯑꯣꯏꯅ ꯑꯐꯕ ꯃꯇꯝ ꯂꯥꯛꯑꯅꯤꯅ ꯍꯥꯏꯀꯣ ꯁꯤꯗ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦꯅ ꯍꯥꯟꯅ ꯈꯜꯂꯒ ꯂꯩꯕ ꯑꯩꯅ ꯉꯁꯥꯏ ꯈꯟꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯂꯩꯔꯒꯗꯤꯀꯣ ꯅꯪꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯋꯤꯗꯤꯟ ꯗ ꯅꯦꯛꯁ ꯐ꯭ꯌꯨ ꯃꯟꯊꯁ ꯍꯥꯏꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨꯀꯣ ꯍꯥꯏꯗꯤ ꯁꯣꯝꯅ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕ ꯈꯟꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯔꯣꯁ ꯀ꯭ꯋꯥꯔꯠꯁ ꯈꯟꯕ ꯃꯤꯉꯩꯒꯤ ꯑꯗꯣ ꯃꯊꯪꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯦꯃꯦꯊꯤꯁꯀꯤ crystal ꯈꯟꯕꯉꯩꯒꯤ ꯀꯥꯔꯠꯅ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯍꯥꯏꯕ ꯃꯦꯁꯦꯖꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯍꯧꯖꯤꯛ ꯇꯧꯒꯦꯅ ꯈꯜꯂꯒ ꯂꯩꯕ ꯊꯕꯛ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯕꯤꯕꯗ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯑꯦꯛꯁꯟ ꯂꯧꯔꯣ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯝꯃꯅꯤꯀꯣ ꯑꯩ ꯁꯤ ꯇꯧꯗꯣꯏꯅꯦꯅ ꯈꯜꯂꯒ ꯂꯩꯔꯝꯃꯒꯗꯤ ꯅꯍꯥꯟꯈꯩ ꯆꯃꯝꯅꯔꯝꯃꯒꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯔꯝꯃꯅꯤꯀꯣ ꯅꯪ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣꯀꯣ ꯊꯥꯖꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯑꯦꯛꯁꯄꯦꯛꯇꯦड ꯍꯥꯏꯇꯥꯔꯦꯀꯣ ꯑꯟꯑꯦꯛꯁꯄꯦꯛꯇꯦड ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯅꯣꯝꯃꯒꯨꯝꯕ ꯂꯥꯛꯄꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯍꯥꯏꯔꯁꯦ ꯕꯖꯥꯔꯁꯨ ꯍꯥꯏꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯩꯅꯣꯝꯃꯒꯨꯝꯕ ꯂꯥꯛꯄ ꯅꯪꯉꯣꯟꯗ ꯑꯐꯕ ꯂꯥꯛꯄꯅꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯀꯥꯟꯅꯕꯅꯤꯅ ꯀꯥꯟꯅꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯏꯊꯥ ꯊꯥꯖꯗꯅ ꯀꯥꯟꯅꯕꯒꯨꯝꯕ ꯂꯥꯛꯄꯀꯣ ꯑꯗꯨꯒ ꯀꯅꯥꯅꯣꯃꯗꯒꯤ ꯃꯦꯁꯦꯖꯀꯨꯝꯕ ꯂꯥꯛꯄ ꯈꯣꯠꯄ ꯑꯃ ꯂꯩꯌꯦꯅꯀꯣ ꯀꯅꯥꯅꯣꯃꯗꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯃꯔꯨꯞꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯏꯅꯒꯤ ꯃꯔꯨꯞꯀꯨꯝꯕ ꯐꯣꯟꯅꯤ ꯈꯪꯗꯦ ꯃꯦꯜꯅꯤ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯈꯣꯠꯄ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯤ ꯑꯅꯧꯕ ꯄꯨꯟꯂꯣ ꯍꯧꯖꯤꯛꯁꯦꯀꯣ ꯃꯤ ꯑꯅꯧꯕ ꯄꯨꯟꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯀꯥꯟꯅꯒꯅꯤꯀോ ꯁꯤꯗ ꯑꯐꯕ ꯅꯨꯡꯉꯥꯏꯕꯁꯦ ꯅꯪꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯦꯜ ꯂꯥꯛꯄ ꯑꯗꯒꯤ ꯍꯥꯏꯗꯤ ꯀꯔꯕꯥꯔ ꯇꯧꯔꯒꯁꯨ ꯁꯦꯜ ꯇꯣꯡꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯄꯣꯖꯤꯇꯤቭ ꯑꯥꯎꯠꯀꯝ ꯂꯥꯛꯀꯅꯤꯀꯣ ꯁꯤꯒꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯦ ꯍꯞꯇꯥꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯅꯥꯅꯣꯃꯗꯒꯤꯅ ꯍꯥꯏꯕꯗꯣ ꯃꯦꯁꯦꯖꯀꯨꯝꯕ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗꯀꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯁꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯐꯕ ꯃꯇꯝꯅꯦ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤꯀꯣ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯀꯔꯤꯌꯔꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯍꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯕ ꯃꯇꯝꯅꯦ ꯑꯗꯨꯒ ꯂꯝ ꯆꯠꯄ ꯈꯣꯠꯄꯁꯨ ꯈꯇꯪ ꯄꯤꯔꯤꯀꯣ ꯁꯤꯗ ꯂꯝ ꯆꯠꯄ ꯈꯣꯠꯄꯁꯨ ꯈꯇꯪ ꯄꯤꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯀꯨꯝꯕ ꯂꯩꯔꯒꯗꯤ ꯊꯕꯛꯇꯣ ꯆꯥꯎꯊꯣꯛꯄꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛꯇꯣ ꯁꯟꯗꯣꯛꯄ ꯆꯥꯎꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯌꯦꯀꯣ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯕ ꯏꯟꯚꯦꯁꯃꯦꯟꯗꯤ ꯇꯧꯒꯅꯨꯀꯣ ꯈꯔ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯆꯧꯕ ꯈꯨꯠ ꯊꯥꯕꯗꯤ ꯇꯧꯔꯨꯒꯤꯅꯣ ꯑꯗꯨꯒ ꯌꯥꯝ ꯍꯥꯊꯨ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯊꯨ ꯗꯤꯁꯤꯖꯟꯒꯨꯝꯕ ꯃꯤꯅ ꯁꯤꯁꯦ ꯀꯥꯟꯅꯅꯤ ꯅꯪ ꯕꯕ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝꯕꯗꯤ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯨꯀꯣ ꯀꯝꯄ꯭ꯂꯤꯠ ꯔꯤꯁꯔꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯍꯥꯏꯔꯁꯤꯅꯦꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯅꯍꯥꯟꯈꯩ ꯅꯨꯡꯉꯥꯏꯔꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯃꯁꯥ ꯃꯊꯟꯇ ꯄꯣꯞ ꯇꯥꯖꯔꯛꯑꯅꯤꯀꯣ ꯃꯥꯒꯤ ꯖꯒꯥꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯐꯅ ꯑꯣꯏꯔꯛꯄꯗோ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯒ ꯀꯣꯏꯕ ꯈꯣꯠꯄ ꯆꯠꯃꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯅꯕꯥꯏꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯍꯦꯄꯤꯅꯦꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯕꯥꯏꯅꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯅꯤ ꯑꯗꯨꯒ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗꯁꯨ ꯌꯥꯝ ꯊꯥꯖꯗꯅ ꯀꯅꯥꯅꯣꯝꯃ ꯅꯪꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯂꯣꯡ ꯗꯤꯁꯇꯦꯟꯁꯀꯨꯝꯕꯁꯨ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯅꯪꯉꯣꯟꯗ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯑꯍꯥꯟꯕ ꯂꯩꯔꯦ ꯑꯗꯣ ꯑꯅꯤꯁꯨꯕ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯀꯣ ꯃꯇꯝ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯩꯅ ꯀꯩꯅꯣꯝꯃ ꯈꯜꯂꯒꯗꯤ ꯑꯩꯅ ꯇꯧꯒꯗꯕ ꯃꯇꯝꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯧꯖꯤꯛ ꯌꯥꯔꯕ ꯀꯔꯝ ꯀꯥꯟ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯗ ꯑꯗꯣ ꯁꯤꯒꯤꯅ ꯑꯃꯨꯛ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯍꯥꯟꯕꯩꯁꯤꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯥꯏꯀꯣ ꯁꯤꯁꯤꯅ ꯍꯞꯇꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯋꯤꯛꯁ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯂꯥꯛꯄ ꯑꯣꯏꯕꯗꯣ ꯑꯩꯅ ꯈꯜꯂꯤꯕ ꯊꯕꯛꯁꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯈꯟꯕꯉꯩꯒꯤ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯍꯨꯝꯁꯨꯕ ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠꯁꯤꯅ ꯑꯗꯨ ꯁꯤꯗ ꯊꯝꯃꯒꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦꯀꯣ ꯍꯥꯏꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯊꯕꯛ ꯇꯧꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯔꯤꯌꯔꯒꯤꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯁꯦꯀꯣ ꯑꯩꯅ ꯀꯔꯤꯌꯔ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯑꯣꯏꯔꯣꯀꯣ ꯑꯩꯒꯤ ꯐꯤꯜꯗꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯕꯗꯣ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯦꯁꯅꯦꯠꯂꯤ ꯊꯕꯛꯀꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯁꯨ ꯍꯩꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯪꯅ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯃꯪꯒꯣꯜꯁꯨ ꯑꯗꯨꯝ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯤ ꯒꯣꯜ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯊꯝꯃꯤꯕ ꯒꯣꯜꯗꯣ ꯑꯗꯨꯝ ꯌꯧꯕ ꯉꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯌꯦꯀꯣ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯄꯣꯠꯇꯣ ꯅꯪꯒꯤ 100% ꯄꯤꯌꯣꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯥꯏ ꯐꯖꯅ ꯄꯥꯛꯀꯅꯤꯀꯣ ꯑꯗꯣ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯒꯨꯝꯕꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯂꯥꯏꯐꯇ ꯌꯥꯝ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯑꯆꯧꯕ ꯆꯦꯟꯖ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯆꯧꯕ ꯆꯦꯟꯖꯁꯦ ꯄꯣꯖꯤꯇꯤቭ ꯑꯥꯎꯠꯀꯝꯅꯤꯀꯣ ꯁꯤꯁꯨ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝ ꯅꯪꯒꯤ ꯍꯥꯔꯗ ꯋꯥꯔꯛꯇꯨꯒꯤ ꯑꯗꯨꯒꯤ ꯄꯣꯖꯤꯇꯤቭ ꯑꯥꯎꯠꯀꯝ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯗꯨꯒ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯒꯨꯝꯕꯒ ꯁꯦꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯃꯆꯥꯁꯦ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯤ ꯃꯊꯟꯇ ꯍꯣꯠꯅꯔꯒ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯐꯥꯎꯕ ꯌꯧꯔꯛꯏꯁꯦ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯀꯥꯏꯅꯒ ꯁꯨꯝ ꯂꯩꯀꯥꯏꯗꯒꯁꯨ ꯑꯩꯈꯣꯏ ꯉꯥꯡꯅꯩꯅꯀꯣ ꯈꯤꯇꯪ ꯃꯤꯒꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯤ ꯈꯤꯇꯪ ꯐꯕ ꯈꯣꯠꯄ ꯂꯩꯅ ꯃꯆꯥ ꯃꯁꯨ ꯐꯔꯒꯗꯤ ꯃꯣꯏ ꯃꯇꯧ ꯇꯝꯃꯨꯅꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯗꯤ ꯂꯩꯅꯀꯣ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯊꯟꯇ ꯁꯤ ꯌꯧꯔꯛꯏꯁꯤꯅꯦ ꯀꯥꯏ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯅꯪꯗꯤ ꯑꯃꯨꯛ ꯃꯤꯉꯣꯟꯗꯁꯨ ꯃꯣꯇꯤꯚꯦꯠ ꯇꯧꯕꯤꯌꯣꯕ ꯉꯁꯥꯏ ꯏꯁꯥꯁꯨ ꯂꯩꯔꯅꯀꯣ ꯑꯗꯣ ꯅꯪ ꯍꯥꯏꯗꯤ ꯅꯪ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯌꯧꯔꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯄꯣꯖꯤꯁꯟ ꯍꯥꯏꯔꯒꯗꯤ ꯅꯪ ꯂꯦꯚꯦꯜ ꯑꯃꯗ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯩꯒꯤ ꯊꯕꯛꯁꯦ ꯉꯁꯤ ꯁꯤꯗ ꯂꯩꯔꯅꯀꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯉꯣꯟꯗ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯍꯥꯟꯅ ꯑꯩꯅ ꯑꯁꯣꯏꯕꯒꯨꯝꯕ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯣꯏꯕ ꯍꯥꯏꯇꯥꯔꯗꯤ ꯃꯤꯁꯇꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯤ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯌꯥꯝ ꯐꯒꯗꯕꯅꯤꯀꯣ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯂꯩꯅꯀꯣ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯃꯤꯁꯇꯦꯛꯀꯨꯝꯕꯗꯣ ꯔꯤꯄꯤꯠ ꯇꯧꯒꯅꯨꯀꯣ ꯃꯤꯁꯇꯦꯛ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯀꯩꯅꯣꯝꯃ ꯊꯕꯛ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯆꯥꯟꯅꯗꯕ ꯊꯕꯛ ꯑꯃꯗ ꯀꯩꯅꯣ ꯇꯧꯔꯦꯅ ꯈꯜꯂꯁꯦꯕ ꯀꯩꯝꯇ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯅ ꯑꯩꯅ ꯈꯨꯠ ꯊꯥꯔꯨꯔꯦꯅ ꯈꯜꯂꯦ ꯑꯗꯨꯗꯒ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯗꯨꯝꯕ ꯃꯤꯁꯇꯦꯛ ꯃꯌꯥꯝꯗꯣ ꯔꯤꯄꯤꯠ ꯇꯧꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤꯀꯣ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯅꯪꯅ ꯍꯣꯠꯅꯔꯤꯕ ꯊꯕꯛꯇꯨꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯅꯪꯅ ꯍꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯗꯤ ꯎꯠꯊꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯇꯦꯂꯦꯟꯠ ꯃꯌꯥꯝꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯣꯏꯅ ꯎꯠꯊꯣꯛꯑꯣ ꯑꯗꯨꯒ ꯄ꯭ꯔꯃꯣꯁꯟꯒꯨꯝꯕ ꯂꯩꯒꯅꯤꯀꯣ ꯅꯪꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗ ꯍꯥꯏꯗꯤ ꯄ꯭ꯔꯃꯣꯁꯟ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯄꯦꯄꯔꯗ ꯄ꯭ꯔꯃꯣꯁꯟ ꯈꯛꯇꯪꯒꯤ ꯋꯥ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩꯔꯝꯃꯤꯕ ꯂꯦꯚꯦꯜꯁꯤꯗꯒꯤ ꯈꯔ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗꯒꯤ ꯁꯤꯕꯨꯛꯇ ꯂꯥꯛꯑꯕꯅꯤꯅ ꯃꯤꯅ ꯌꯦꯡꯁꯤꯟꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤꯕ ꯁꯤꯗ ꯑꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯂꯥꯏꯐꯇꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯩꯔꯦꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯠꯅꯔꯝꯃꯦꯅ ꯈꯜꯂꯁꯦꯕꯀꯣ ꯍꯥꯟꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯠꯅꯗꯕꯤꯗ ꯑꯗꯨꯝ ꯐꯖꯅ ꯌꯥꯝꯅ ꯃꯦꯟꯇꯦꯟꯒ ꯇꯧꯔꯒ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯄꯗꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨꯀꯣ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯁꯕꯦꯟ ꯋꯥꯏꯐꯇꯣ ꯍꯥꯏꯗꯤ ꯐꯖꯅ ꯋꯥꯔꯤ ꯁꯥꯗꯣꯛꯄꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅꯗꯤ ꯑꯥꯔꯒꯨꯃꯦꯟꯒꯨꯝꯕꯁꯦ ꯌꯥꯝ ꯇꯧꯋꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯈꯔ ꯐꯔꯦ ꯑꯗꯨꯒ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝꯒꯨꯝꯕ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯨꯀꯣ ꯐꯦꯃꯤꯂꯤꯒ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯈꯛꯇꯪꯅꯁꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯅꯀꯣ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯦꯇꯔꯗे ꯁꯟꯗꯦꯒ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯉꯟꯅ ꯍꯜꯂꯛꯑꯒ ꯑꯉꯥꯡꯗ ꯃꯇꯝ ꯄꯤꯕ ꯅꯨꯄꯤꯗ ꯃꯇꯝ ꯄꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯐꯦꯃꯤꯂꯤꯗ ꯃꯇꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯤꯇꯪ ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯁꯤꯡꯒꯜꯒꯤꯀꯣ ꯁꯤꯡꯒꯜꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯊꯕꯛ ꯃꯐꯝꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯧ ꯍꯥꯏꯅꯁꯨ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯋꯔꯛ ꯄ꯭लेꯁꯀꯨꯝꯕꯗ ꯊꯦꯡꯅꯧ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯅꯪꯅ ꯁꯨꯝ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯕꯒ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯊꯕꯛ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯗꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯈꯪꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯇꯦꯛ ꯑꯦꯛꯁꯟ ꯍꯥꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤ ꯋꯤꯛꯀꯤ रीडिंग से को थैंक यू।